Se Sangkhara Thigatpada Manipurda kidney Donorsinggi Recket ama Leibagi Khudam Changdam Phangba Ngamle Hairi Presna Thajaba yaba mafamdagi Phangba paw amagi matungina imung manunggi miyoi saraga kidney pikiba miyoi amana phongdorpagi matungina mahaki achinba sel kharagidamak kidney piba yanaki kidney asi pidringai mangzawnana lupa lakh ama phangki aduga kidney piraba matungda atopa lakh ama amuk phangki hairi pawa sina makataraduna hai kidney lauriba imung manung amadi kidney fangnaba honaba amasung transplant tawbagi process ta lupa lakh taraga taruk tadana sangi hairi subnatagi investigation tawbada lupa lakh ama operation tawbada lupa lakh manga dagi taruk amadi broker singi lupa lakh mari dagi manga fawba lawi haibana singba wafam sing phongdorakre organ transplant tawbada leibak asida ayaba piri tawbada bu niyom kanglon kharagi makhada authority dagi ayaba lauraga tawgadabani miyoy amagi punsi hingba siba mari lainana asigumba makalgi organ transplant tawbada khudong thiba kaya marum leibana Manipurda Lanai Hospital fawbada organ transplant tawba leptuna leiribani